पाउसेदा यमपम ओइबा मर ओइबा पाउ खरा अपडेट तौजरी गो टू विलेज अनिजुबा तंकक थौबाल की मोइजिंग पब्लिक ग्राउंड द मिनिस्टर एन पेरेन आउटोखरे ngasi thobal district ki manung chana lairipa moijing public playground da go to village anisuba tangkak se minister nongthombam peren ki meeting makha da outokre district administration thobal na sintuna moijing public playground da outobagi thorom adu se minister na widow pension scheme outokhe tongan ba department sing stall sing da koina satuna yangsin ki bag loina na beneficiary sing da phangpham thokpa polam sing yan thokhe thorom adu ki sarukam boina vip arna puthokpa Sarugam boina DIPR na puthokpa Manipur ki sumang lila artist na punsinduna sanaba sumang kumai kaidobu ki kidoino utkhi amadi mairoi sing oiba SS angtamna basu pangtokhe ngasi dagi hawdokhi ba go to village anisuba tangka kasi mafam masida tha asigi tangmanga phawba chattaduna tongan ba scheme singe khudong chaba sing miyamda phanganana batawrang tawre madogi manung da lenga na paikaliba support scheme ki makha da lemna smartphone sing yan thokpa mairoi sing scholarship ki pension scheme ki damak register tauba di disability sing ki online certificate pipa amasung transgender sing ki id card pipa na sing ba tawgani aire tharomodra chief minister n birena aikibada lenga ki machinery mayam amadi department ki miwai sing da miyamna pamba khudingmak haibiho veterinary agriculture horticulture sing ba khudingmak yaure masida natana aida CM da haisi haiduna hangdokna tamliba asida phone tawiduna thawal moijing ki mipam khodemakna hauju pangthokliba go to village asida apam basing yahon ba yabra aibasing adu khangan birabu aina sumhana makha takhe atoba pau amadana net ki medical entrance test the candidate ahuna full mark phangtura makok oimina khre undergraduate medical course the tamna ba kidamak national ki thak the national testing agency NTN conduct tawdura pangthokiba net 2021 ki phal ngarang law thokiba loinana candidate ahuna full phangdur puna makok almina khre apun ba mark satir kun gi marung da satir kun phangdur makok ta khraba makoi ohma dude telangana dagi mrinal koteri delhi dagi tanme gupta amadi maharashtra dagi karthika junior ne candidate sing gi score card sing net.nta.nic.in amasung ntaresult.ac.in da yengba yagane harba exam asida handak zai ki oina satra lak taraga taruk lising taraga mari samaga taraga tarik na saruk yaki haina NTA na phangdoge magoya sing manung da punna candidate lak nipa lising homputra sumna homputra mari na entrance test asida qualify oike aire net 2021 asida sai na ba kya thoke Bombay High Court candidate ani ki aran ba question paper amade answer sheet bi bagi damak parikha anana pa order tauke Rajasthan amasung Uttar Pradesh ki police na candidate sing da arab pamo isin na mateng panglamba sing phake bane medical book pamjaba mi kharan parikha si niam chumna pang thokide aiduna amuk hana pangthongna da supreme court ta aijake adaba candidate lak kana saruk yakiba exam asna mi kharage affair na parikha si cancel to bai yaroi ana reject to rakhi bane IRV lo khibagi result November 10 phobada hai doctor badi akan ba khongchang changsi lagane all Manipur 10 and 11 Bhaiba Bosi completed IRP Rifleman and Return completed Commander Candidate 2019 ke Secretary NG Singkhaingan ban Aikre 10 amasung 11 ki oiba IRP Rifleman Recruitment 2019 the process haukibani pundalising taruk chad yankhai rom written test return pass tawraba matong 2021 ki March tha da Bhaiba Bosi loikraba chu tha nifan hena result aidoktana leire Aribasing asi tha asiki November 10 phawgi manungda aidok piu natrabadi economic blockade jauna akan nokongjan ke sangchel lagani owa famasing asi nongthel press club da pangthok pa pawgi mifam da magna phongtoki bani magna makha daraduna narang pangthoki ba pawgi statement amada COVID-19 pandemic asina maram orga recruitment result asi panding da thambani abase thamoi singna yajaningde maram the hauji COVID positive aibiki chang asi cha da hom da hantarabani loinara atop department sing ki thapak haidok pa laikre 10 and 11 IRB asi central government sponsored to biraga state ta financial karisu burden leiroi da amadi sel thum da asok pa leiroi da bani housing mang the election amasu ta dun leirabani election ki code of conduct laktringai da November 10 phawgi manung da makhoi ki result law thokpio loinana jamandar candidate chamri taramanga suritan mai bagduna tha taramanga ngai dun laklabani makhoi su baiba bosi notice athuba matam da thokpiu ana sa phongdoke Ngamkheigi sei na bot Loisindringei border filler 81 tamna alignment tousillaklibsi yanaba Leirbra Indo Myanmar border is state na Loisindringei marakasida housing border filler 81 da alignment tousillaklibpa India lengak amadi Manipur lengak ani kimrak talaipak asige
Miam Kangamdana Lona Janaba Leirbra, India Lenga Manipur Miam Aning Bagi Mayokta, Towning with the Manipur Lenga Swatamak, Lashilagra Aina, Hong Sidaba, Lining Kulki President Kudek Pidon Tatorpa, Jerola with the Pondoragli. Jerola Sida, Hoki English and Taraganipan, the Sentence Harvard Temna, Yanariba border filler youngs in Balako the Manipurgi, Yam India Lenga Kitong Bajaning the Abadi Iramdamgi. Lama said up the Mangbayaro, Abba Chapchava Feribadu, Mayaksan Utunakan and Kravani. Masida Marifulanganus Iram Dam Asigi Hul Kang Tabak Pio, boundary filler Watoki Matang the Asumba Asumara Nexan the Basam Kiba, Nasiki BJP, Lengaki High Level 4 Committee Kadai Sat Kravage. Madam Zaring at the Tokfirago Amsung Chapchapa Packet from Topa Tabaka to Packet Pio, Hana Falamba Amsahusik Palibalanga Chapchanians Begitapak Torum Labade. House at Tankang Kat the Lambasit Masit Manmar Loxilam Liba Asi Loxilam Tabayai. Housing India Logduna Manbamonda Manmar Loxin Begitorang the Lamda Masige. Miam the Saman Rubber Paul Libadi, Madam Kara Lega boundary, Pillarni Amuk High, Kara Lega Amuk Security Pillarni Amuk High Totuna, to in a pillar junction Pamasong. Hong Kong Hongzin Tofum Tokra, Kodam the English and Taraganipan, Hausilakpa, Adoida, Kanglay Park, India Gatai Bagam Paring the Subborder Pillarni Idona Zunchelapada Leba Watukoike. Asaguma Miam the Mayak Singna Kangandaba, Chayetnaba Todo, in the Todula Lamdamasiki, Miam gets up Java, have a Yautana Amazon. Kangan Balaytana Delina Nampu the Lambi, same to the fans in Kaba Hokre. Kanglipa Manipur Miam Irang Auruklaga Amuk Tabaklepa. Irang Amuk named Targan India, Amasung, Manmar Lautuna Tabak Maka Amuk Asum the Totuna magical tactics when Nampu the Kanglipa King Mafum Kangre. Masida Sumari for Amasu India, Langako Miam Tazavala Yadra, I bought from Zatamlakle. Igai kom Nazara was the minister Nongtomba Berena, Ivai Puna Tamlamba, Ngamkheigi, Mangbayaro, State seeking Ngamkheigi the Makjab Java. Leibra had English and Taraganipan July Tang Kuntarukta, Black Day of Democracy Torum Amba BJP. Office complex the Pangtok Padalak Toke. Madumagang sa Biu, Hausik Pong Pong na Sana, Ngamkheigi say into Watok Leiringei. Watok Waiting Cherakas the Govzang Amasung Bolzang Kul 80 border filler Moretown Manaktaki 81 border filler Quata. Kamna border fencing town the Balambi, Samsaliba Asita Seminarge. Midian Kari Labagi Amasung Batuki Powdam Amadam Yam the Gasi Pobakan Balatre, Wafamasiki Matang the Gasiki, Lenga Casina Kari Todang, Packet Palerabagi Ivato, Sapchapa Miam the Kangalu, and Zero Asida Fontorakle. Makatarakpa Atopa Pau Amadana, Asam the Dukandar Amadajin Chetuna Lak Pinipimasa Ama Tamtina Fobicre. Asam Biswana district Manu Chanariba Dukan, Amakimapuna Mahaki Dukanda, Port Labor Lak Pinipimasa Amabajin Chetakalaki, Iva Wahuda, Asaupa Ponto Kibakaluina. Tamtina Pubira Pamatung Damhaki, Dukanda Kitan Tokre. Nabimasa do Burka Selakalapagi Mota Jin when a Seli Ibagamak, Kauragatan Pikibani Ire. Mobile phone give Masaxing John by store Adugi Mapu, Nurul Amil Kobamu, Adun the Pimasa Adu the Port John Bating Kibadanatana, Jin Chetun the Lak Pagidamak Ikaiba Pirun the Tanto Kibane, Maki Dukanda Kinupimasa Adu Dukanda Adun in Toke. Nabimasa Aduna Azensi the Pongdor Kiba Matungina, Magna Dukan, Adugi Port Lake Aina. Honorable Al Warba Dukanda Adunamanga Tati Tawina. Ikaiba people mong to set a keep the net and Mahaki Dukanda, Amukan the Changlakano, I will from Sing Pongtorake. Dukana do Nurul Amilgi Mayumda, Masamuna Salaibane. Maki lose the but home singer to the Imungi Mirikana, Amatana Swating Babikite. Jin Selagamaki Dukanda Laglabadi, Maki Mungi Musing the Sumato, Tamdarakani, I will from Sing. Nurula Milna, the Pimasa to the Pongtora Kibagaluina. Maki Mamong Pidi, Burkana Turgani his upsetly, I will wafam, Napimasa at the Pongtoki Ire. Napimasa Aduna Nurul Amilgi Dukandaki Halabamatung the Toki Batauto Kodemak, Mama Papa the Chitan about Domke. Magi Apopuna Nurul Amilgi Dukanda Chatunova from Nake. Madame Duras Nurul Amil Musumhaki Munungi Musin and the Pimasa, Adugi Apop Adu the Tamtina Furaki Ire. Masigi Matung the Pimasa Adugi Imunung the police complaint Amatagatuna, Nurul Amil Amadimaki Masanupa, Anikimataka Aingi Weba, Sarak Pangan Binaba Wakat Cre. Equising a police na Pakalapamatung investigation Satava Hawkre. Lok the Tasin Bada Taragum de Sire and Isokle. Odarkan ki Dehradun district Gari Ama Aruba Lok Amata Tasin Badagi Tarahum de Secre Amasung Atopa. Anina Sokle and a police Nangasi Pongtokre. Police officer Amana Pongtopa Matungina Taudogado. Grano Midanguram Dehradun district ki Bayala Kun Manakta Tokibane. Marhaiki driver na control Kamuta Badagi Gari Adu Aruba Lok Amata Tasin Adu the Mu Taragum Doi Kudak the Siki Amasung Atopa Anina Soke. Taudogaduki Pau Fangbago State Disaster Response Force team Amasang Sinduna, Meekan Bagitaba Taki and Fongtok Latanamanga Hike, Asopasing Adu Manak Hostal Amadala Canary. Megale Police na Manipurdagi Truck Laronba, Mui and Fare. Hokiba October Kunmapanda,
Manipur lomdagi Silongda drug supply tawba mi khara changselakle haibagi akhanaba pawama Meghalaya police na phangbadagi Meghalaya police na drug lalonba Manipur masa ani drug kona na fare aire faraba mi ani adudi te gillian thang amasong lanmen thang kawi iskasi hills ki SP Sylvester Nongtankar na phangdokpagi matungena de harba numit asidagi numidang waramda Manipur lomdagi Silongda drug supply tawba mi khara lakle haibagi akaknaba paw phangbadagi NTF is kasi hills na maulay fles ka kusam na na bayo rimda ayak arak ba gari sing check tawba thabak chathage madura asam gi registration number oiba gari ama check tawba sapon caps chamada haptana porakpa heroin powder sing phagat pangam ke tungda phagalaba drug amadi miyu ani adu narcotic drugs and psychotropic substance act 1985 ki makada maulay police station na case amalo kotuna makada na tijin umjin bagi thabak chathaba aukhre aire Makatarakba atopa pau madana security force inga kamnabada nupi Maoist ahum sire Chhattisgarh ki Dantewada district asi thokiba security force inga namai kamnabagi thodok amada pundalupa lak taramaga gi sen ki mana puriba nupi Maoist ahum sikre ana police official amana phangdokre Dantewada gi superintendent of police Abhishek Palafna phangdok matungina namai kamnabagi thodok adu ngasi yupung taruklum tabada district asigi Kateklian police station ki manung chanba Adbol amasung konjera skun gi marak talaiba umanga mata thoki bane man hai ki maho sing chato sasin tawbe gi paw phang badage security force gi apun bakangbu amara umanga du da operation chathring da maho sing nanwai kapsilage nomai kapsilak ba adu da gi security force sing handuna kamna ki ana phangdok ladana mang hai ki nomai kamna bagi thodok adu ki matong thodok thokpam adu da thiba hum bagi tabak chathabaga napi maho ang gi asiba aksang sing thengna ke arga da content sing asigi marbai ba paw khara asiba paw damjariba Manipur local news YouTube channel amadi Facebook page asidagi yanbiri puppunamak bathaga jari channel asina tumda kanarabadi subscribe tawbi tripesina subscribe tabir maloina like and share tawbus kawbi kan namak po amukhana thaga jari